Nakal anigi marakta wari sannaba hourakpada negative oiba wapham social media da phongdokpiganu haina PDCC phundokpiganu miyamgi pukning chingsilakli. Wapham asi ngasi Peace and Development Coordinating Committee PDCC amasung Challengers Youth of Phongdokpam AC gi mihut sing na lupki office yumnam khunauda pangthokpa paumi singa unabada phongdokkibani. Mifam aduda L Joy Singh President PDCC, James Lai Sangthem President Challengers Youth of Phongdokpam AC na maru oiba miyoy sing oina saruk yake. L Joy Singh President PDCC na hai haukiba tang tarukta classic hotel pangthokkiba apunba mifam amada Manipur gi lurba tangka kayada achoba thaudang lodan lakhiba ching amadi tamda leiba CSO gi apunba mifam ama pangthokki mifam aduna santi gi ahamba khongthang jinbani haina lobaga loinana khongthang adubu lup ani asina taramna oi haike mahakna makha taraduna hariba khongthang adubu negative oiba wahanthok amada kanagumba miyoi amatana social media da post tobiganu apunba Manipur amagi saktam kaihandana thamnaba amadi mache tahandanaba hotnabada aikoi khudimangna thaudang lominasi haike kanagumba asigumlaba yamna communal berapa yaba aduga peaceful oilana bi khongthang thangaiba somda sansanba suggestion pibagi mahota ona taina baromda Ranai yoga freedom of speech ni freedom of right ni hairi kai noromda phongdokpiganu chingbasi tobiganu haidana PDCC ki maigedigi Challengers Youth of Phongdokpam ki maigedigi hanna appeal tawjani aduga kaigumba suggestion bibiningba aduga CSO ba mayamama ranai ki ogi Manipur ki peace forum na bagi damakta tungboiba santi oiba iram damamo oinana bagi damakta Hariba mathakta panjariba lupsing asida full cooperation video Manipur people samsung CSO organization khudima amato ina stand tawina bagi tanjadu longina si aro wapham aroi boina Peace and Development Coordinating Committee PDCC Phongdokpam AC and neighboring villages amasung Challengers Youth of Phongdokpam ki maigedigi khaitunum ki maphangda appeal tawjani mifam adubu awang thakni kai khunajaba lupani ki maigedigi Utsari phongdokchari harwa kon se thamjanu